ngasi phongkhiba tongan tongan manipuri siphongsingdagi masum thokhiba thawdo wathokisingdagi maruibi i pausing miyamna thamjagi anbada Facebook ki thawpugadabasing asi laining thau sanamai sangnenda wasak lokre Federal Students Organization Kanglaipak Facebook ki ahum suba tam gi thawpugadabasing khanba loiraduna saliba sai English nganiga kunga mari gi oina thawpugadabasing asi ahanba Manipur Rifles Battalion gi thangna leidiba laining thau sanamai gi masumang do wasak lokhi ngasi gi wasak lawba du hana all Manipur Workings Journalist Union gi president oiramada natana paukse Kanglaipak ki maira gi hawjik sip editor oiriba wangkemsa samjaina mairo isinga du wasak lokhi wasak lokhi badu da numida sida taibang mapubu ithanungda thagona jaduna Federation Student Organization Kanglaipak Facebook ki satna pathapu munna khangjaba galoinana satna kanglon punamak ngakna sasagani amasum aina asumba madi mahirai khunai gidamak sok thaba leitana hotna jagani hainasu taibang mapubu ithanungda sena thamjaduna miya mamangna wasak sari haina wasak lokhi ahumlak suba tam 2024-25 ge oina thawpunaba wasak lawkhrabasing adudi president da Kanghuzam Amarjit Vice President A Rikesh Mangamadi Priti Sanasam General Secretary Lalit Phairoizam Joint Secretary da Puyam Lenemadi Manjit Khagemam Organization Secretary da Annual RK Finance Secretary da Podel Ngamba Takelambam Education and Library Secretary da Sumanta Yendrembam Games and Sports Secretary da Williams Asyam Cultural Affairs Secretary Mathoi Kaisam Social Welfare Secretary Susitra Sorokhaibam Entry Drug Secretary da Rosen Laishram Health and Environment Secretary Zehosan Irengbam Auditor General Lanthongamba Yumnam External Affairs Secretary David Soebamamadi Office Secretary Oina Rosen Thoksomni Haidi Makasa Tarak Poina to Papa Omuna Bosse Mamadi Milalgi Taumi Singa Yanaba Purakre Mitai irol iek loinesirol apun malup milal kanglaipak ngasi phawba lamdam sida lona madi mayek sakotna na ba sangsilakpa khongjanggi manungsana hauze Board of Higher Secondary Education Manipur bosemna loba class 10 gi exam da haukiba saisat kun numita Manipuri mitai mayek thokpa numita milal gi thomi kunthra na jiribam yauna tampaki mapam ayambada koina satuna mahairoi singna mitai mayek mapung phana sangdamnaba asida saruk yaduna pangthoklibra haibigi yengsin khongsat ama sakhi haina milalgi serol aman haidi serol asina makhata na hai khongsat asida mitai mayeki wahang asida serial kain iba madi loyan amadi lonchan spelling lan yorama thenaki hairiba singa sima tungda thoktanaba atuba matamda waration puraknaba madi milalga phaminaba bosemna haijakhibadugi matungina ngarang March 19 irai numik ayuk pung 13 makai taba matamda bosemgi chairman gi kada mifam ama pangthokre mifam maduda bosemgi mekedigi waikhom gozen BP langoljam nongmailembi secretary general Paunam Thakaba Mitai Secretary Education Khondongwam Chandrakanta Secretary Art and Culture RK Jiten Mitai Assistant Secretary Publicity ni Sarugyaki Mifam Madura Sarugyaki Basuna Kupna Khandanaba Matungda Yariba Makai Tungda Lakadawa Sangdamnaba Singda Soidanaba Madi Lonchan Spelling Amadi Lonyangi Matang Fazana Kangbahiba Mioi Ama Tamduna Yariba Makai Soidanaba Honaminasi Handaki mitai miyeki wangda aran makra yauki pasi thamoi singna nuaite haina bosem gi mekedigi thamki loinana yanaba puraktuna puna mangna matung tarak pada yengsin mina duna puna thabak sangsin mina si haiba waphamda yanaba puraktuna matungda mitai miyek sakotnana ba bosem ga milalga puna hotnana ba haiba waphamda yanaki atopa paumana amuko na sindana mass anti rabies vaccination program pangtokre All Manipur United Clubs Organization Amukogi Miyang Makhada Impal East District United Clubs Organization IED UCO na sinduranga sa ayuki pung taruk taba matamdagi hauduna Impal East District ki mapam kundrapung mayay likay da layba Northern Student Clubs NSC na United Not na Singtam Association UCCAN ga loinana amadi Kewa Company Community ki holda masum Kewa Furju LP School da Kewa Furju Naharo Lamjing Furupna Asobu Thaudang Lauduna Mass Anti-Rabies Vaccination Program ama pangtokre ngasi Anti-Rabies Vaccination Program asida khundrakpam mayai lekai de hui haudong punna sani duga Kewa Furju da punna hui haudong samaga marfuga mga kaptokre
ꯊꯥꯖꯕ ꯆꯥꯡꯗꯒꯤ ꯍꯨꯏ ꯍꯧꯗꯣꯡ ꯃꯁꯤꯡ ꯌꯥꯝꯅ ꯍꯤꯗꯥꯛ ꯀꯥꯞꯅꯕ ꯄꯨꯊꯣꯔꯛꯄꯅ ꯊꯧꯔꯥꯡ ꯇꯧꯕ ꯍꯤꯗꯥꯛꯀꯤ ꯆꯥꯡꯗꯒꯤ ꯍꯦꯟꯕꯅ ꯍꯤꯗꯥꯛ ꯀꯣꯟꯅꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯃꯈꯥ ꯇꯥꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝꯗ ꯅꯨꯡꯊꯤꯜꯗ ꯍꯨꯏ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯚꯦꯇꯦꯅꯔꯤ ꯏꯝꯐꯥꯜ ꯏꯁ ꯄꯣꯔꯣꯝꯄꯥꯠꯀꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯃꯊꯪꯁꯤꯅ ꯗꯣꯛꯇꯔ ꯑꯦꯜ ꯕꯤꯃꯣꯜ, ꯑꯦꯜ ꯕꯁꯟꯇ, AEO KH ꯏꯟꯗꯤꯔꯥ, FAL ꯅꯕꯆꯟꯗ꯭ꯔ, AF A ꯕ꯭ꯔꯖꯁꯥꯟ ꯑꯦꯇꯦꯟꯗꯦꯟꯁ, A ꯑꯁꯨꯞꯄ ꯑꯦꯇꯦꯟꯗꯦꯟꯁ ꯑꯃꯗꯤ K ꯅꯤꯂꯝꯅꯤꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡ ꯃꯔꯨꯑꯣꯏꯅ K ꯁꯟꯇꯣꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, L ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ, Y ꯏꯅꯥꯎꯆꯥ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯖꯣꯁꯦꯞ ꯄꯨꯔꯨꯝ ꯑꯦꯛꯁ ꯃꯦꯝꯕꯔꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯔꯦꯟꯗ꯭ꯔꯣ, K ꯈꯣꯈꯣꯏ, ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯤꯗꯦꯟꯠ UCCAN ꯈꯨꯗꯥꯕꯟꯇ, ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ K ꯄꯈꯥ, ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ NAU CO ꯅꯕ, ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯃꯨꯛ ꯀꯣꯟꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯌꯨꯝꯗ ꯌꯣꯛꯄ ꯍꯨꯏ ꯍꯧꯗꯣꯡꯁꯤꯡ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯑꯁꯤꯒꯨꯝꯂꯕ ꯑꯀꯤꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ LMG ꯃꯅꯤꯄꯨꯔꯅ ꯁꯟꯗꯦ ꯔꯅꯤꯒꯤ ꯃꯐꯝꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯥꯔꯆ 18ꯒꯤ ꯑꯌꯨꯛ ꯄꯨꯡ 11:45 ꯇꯥꯕ ꯃꯇꯝꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠꯇꯒꯤ ꯍꯧꯔꯛꯄ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯎꯔꯤꯄꯣꯛ ꯅꯥꯎꯔꯦꯝꯊꯣꯡ DC ꯔꯣꯗ ꯂꯩꯁ꯭ꯔꯝ ꯂꯩꯔꯛꯇꯗ ꯂꯩꯕ ꯂꯩꯁ꯭ꯔꯝ ꯁꯟꯗꯦ ꯔꯅꯤꯒꯤ ꯃꯐꯝꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯂꯥꯏꯠ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔ ꯊꯧꯃꯤꯁꯤꯡꯅ ꯑꯅꯤꯔꯛ ꯁꯨꯕ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯇꯦꯡꯕꯥꯡꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ LMG ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯚꯥꯏꯖꯔ ꯕꯣꯔꯗ ꯃꯦꯝꯕꯔ ꯒꯤꯠ ꯀꯨꯃꯥꯔ ꯅꯦꯄ꯭ꯔꯝꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯁꯣꯔꯣꯛꯈꯥꯏꯕꯝ, ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯧꯔꯦꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯑꯋꯥꯕ ꯇꯥꯔꯕꯤ ꯂꯩꯁ꯭ꯔꯝ ꯁꯟꯗꯦ ꯔꯅꯤꯒꯤ ꯌꯨꯝ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯍꯦꯛ ꯐꯪꯕꯗꯒꯤ ꯈꯨꯗꯛꯇ LMGꯅ ꯂꯨꯄꯥ 10,000 ꯇꯦꯡꯕꯥꯡꯗꯨꯅ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯂꯨꯄꯥ 10,000 ꯑꯁꯤ LMGꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯊꯥꯒꯠꯈꯤꯕꯗꯨꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯃꯗꯤ LMGꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯜꯂꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯁꯟꯗꯦ ꯔꯅꯤꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯅ ꯄꯥꯡꯈꯤꯕ ꯃꯇꯦꯡꯅꯤ꯫ ꯈꯪꯍꯧꯗꯅ ꯍꯧꯔꯛꯈꯤꯕ ꯃꯩꯅ ꯇꯪꯒꯣꯏ ꯇꯥꯅ ꯆꯥꯈ꯭ꯔꯕ ꯂꯩꯁ꯭ꯔꯝ ꯁꯟꯗꯦ ꯔꯅꯤꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯊꯧꯗꯣꯛ ꯀꯌꯥ ꯆꯍꯤ ꯈꯔꯁꯤꯗ ꯂꯦꯞꯇꯅ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯦꯝꯕꯣꯛ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛꯇ ꯑꯦꯛꯁꯤꯗꯦꯟꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯦ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯁꯨ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯗ ꯑꯃꯨꯛ ꯂꯩꯈꯤꯗꯦ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯐꯤꯔꯣꯏ ꯐꯥꯎꯕ ꯁꯣꯟꯗ꯭ꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯉꯁꯤꯅ ꯑꯃꯨꯛ ꯁꯟꯗꯦ ꯔꯅꯤꯒꯤ ꯎꯅ ꯃꯊꯛ ꯃꯈꯥ ꯁꯥꯕ ꯌꯨꯝ ꯑꯁꯤ ꯑꯃꯨꯛ ꯇꯨꯝꯅ ꯃꯩ ꯆꯥꯛꯈꯤꯕꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯃꯗꯤ ꯁꯟꯗꯦ ꯔꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯍꯧꯖꯤꯛ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃꯗꯤ BA ꯅꯔꯁꯤꯡ ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯃꯥꯔꯆ 10ꯗ ꯆꯠꯄꯗ ꯑꯣꯏꯅꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯊꯣꯛ ꯂꯩꯁꯤꯟꯒꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯃꯍꯥꯛꯀꯤ ꯌꯨꯝ ꯇꯨꯝꯅ ꯃꯩ ꯆꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯁꯨꯞꯅꯇꯒꯤ ꯀ꯭ꯂꯥꯁ 6 ꯇꯃꯛ ꯀꯥꯔꯤꯕ ꯃꯍꯩꯔꯣꯏꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯍꯩ ꯇꯝꯍꯟꯅꯕ ꯍꯣꯠꯅꯕꯗꯁꯨ ꯁꯟꯗꯦ ꯔꯅꯤꯒꯤ ꯄꯨꯟꯁꯤ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯕ ꯐꯤꯚꯝꯗ ꯂꯩꯔꯤꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯕꯨ ꯉꯝꯃꯣꯛ ꯄꯤꯖꯔꯒ ꯊꯦꯝꯕꯒꯨꯝ ꯊꯦꯝꯕ ꯌꯥꯍꯜꯂꯣꯏꯗꯕꯅꯤ꯫ 19 ꯁꯨꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯑꯦꯄ꯭ꯔꯤꯜ 19 ꯑꯃꯁꯨꯡ 23ꯇ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯅꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ꯫ ꯂꯥꯟ ꯃꯔꯛ ꯑꯁꯤꯗ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯅ ꯀꯞꯅ ꯚꯣꯠ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯈꯜ ꯑꯁꯤ ꯃꯤꯌꯥꯝꯅ ꯕꯣꯏꯀꯣꯠ ꯇꯧꯕ ꯇꯥꯔꯕꯁꯨ ꯃꯤꯌꯥꯝ ꯃꯔꯛꯇ ꯃꯤꯈꯜ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯏꯅꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯑꯃꯁꯨꯡ ꯑꯥꯎꯇꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯃꯤꯔꯦꯞꯁꯤꯡ ꯌꯥꯝꯅ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯟꯈꯤꯒꯅꯤ꯫ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯂꯥꯟ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯗ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯅꯝꯗꯨꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯕꯅꯤꯅ ꯃꯤꯌꯥꯝꯅꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤꯔꯦꯞ ꯈꯜꯂꯒ ꯚꯣꯠ ꯊꯥꯗꯗꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯅ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯅ ꯀꯔꯝꯕ ꯃꯤꯔꯦꯞꯇ ꯚꯣꯠ ꯄꯤꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯗꯒꯦ ꯑꯃꯗꯤ ꯇꯨꯡꯂꯝꯆꯠꯀꯤꯗꯃꯛꯇ ꯈꯟꯗꯨꯅ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗු ꯈꯟꯗꯨꯅ ꯚꯣꯠ ꯄꯤꯕꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯕ ꯆꯨꯝꯒꯅꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯏꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯈꯤꯕ MPꯁꯤꯡꯅ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯅꯕ ꯀꯔꯝꯕ ꯊꯕꯛ ꯃꯁꯛ ꯊꯣꯛꯅ ꯄꯥꯏꯈꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯚꯣꯇꯔ ꯑꯣꯏꯔꯤꯕꯁꯤꯡꯅ
ꯍꯟꯒꯠꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯃꯤꯈꯜ ꯍꯥꯏꯕꯁꯤꯗꯤ ꯃꯅꯤ ꯄꯋꯥꯔ ꯃꯁꯜ ꯄꯋꯥꯔ ꯑꯃꯗꯤ ꯒꯟ ꯀꯜꯆꯔꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯄꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯃꯗꯨꯅ ꯑꯁꯤꯒꯨꯝꯕ ꯅꯝꯐꯨꯗ ꯕꯣꯠ ꯀꯥꯅꯕ ꯍꯣꯠꯅꯔꯛꯄ ꯂꯥꯂꯣꯡꯁꯤꯡ ꯑꯁꯤ ꯕꯣꯇꯔ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯊꯦꯡꯅꯕ ꯇꯥꯏ ꯁꯦꯜ ꯄꯤꯔꯒ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯕꯣꯠ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄ ꯃꯤꯔꯦꯞ ꯑꯗꯨ ꯃꯈꯣꯏꯅ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯂꯂꯣꯟ ꯄꯣꯠ ꯑꯣꯏꯅ ꯂꯂꯣꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕꯇꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝꯅ ꯇꯨꯡꯗ ꯊꯝꯂꯒ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯕꯣꯇꯔ ꯑꯣꯏꯔꯤꯕꯁꯤꯡꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕꯤꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯠꯊꯔꯕ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯨ ꯕꯣꯇꯔ ꯑꯣꯏꯔꯤꯕꯁꯤꯡꯅ ꯈꯪꯕ ꯇꯥꯏ ꯃꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯏꯁꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯃꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯈꯜꯗ ꯃꯤꯌꯥꯝꯅ ꯕꯣꯠ ꯄꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯈꯤꯕꯁꯤꯡꯅ ꯁꯛꯇꯤ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯗꯕꯗꯒꯤꯅꯤ ꯃꯁꯤ ꯍꯧꯈꯤꯕ ꯃꯃꯥꯡ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯤꯌꯥꯝꯅ ꯈꯪꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯕꯨ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯍꯟꯅꯕꯒꯤ ꯊꯕꯛ ꯑꯗꯨ ꯕꯣꯇꯔ ꯑꯣꯏꯔꯤꯕꯁꯤꯡꯅ ꯇꯧꯗꯅꯕ ꯐꯤꯔꯦꯞ ꯂꯧꯕꯤꯒꯗꯕꯅꯤ ꯕꯣꯇꯔ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯗꯝꯅꯐꯝ ꯑꯣꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕꯒꯤ ꯍꯩꯅꯕꯤ ꯂꯩ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯒ ꯑꯐ ꯐꯠꯇ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯑꯐꯕ ꯄꯣꯠ ꯂꯩꯕꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯂꯤ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯅꯔ ꯑꯃꯁꯨꯡ ꯑꯥꯎꯇꯔꯗ ꯃꯤꯔꯦꯞ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯃꯇꯝꯗ ꯃꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯔꯤ ꯀꯔꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯇꯧꯔꯝꯂꯕꯒꯦ ꯍꯥꯏꯕꯗꯨ ꯍꯪꯒꯠꯅ ꯌꯦꯡꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕ ꯇꯥꯏ ꯃꯗꯨ ꯅꯠꯇꯅ ꯕꯣꯇꯔ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯕꯨ ꯁꯦꯟꯖꯥꯎ ꯊꯥꯗꯔꯒ ꯁꯦꯜ ꯄꯤꯗꯨꯅ ꯑꯃꯗꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯕꯣꯠ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄꯗ ꯕꯣꯇꯔ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯐꯕ ꯃꯤꯔꯦꯞ ꯈꯟꯗꯨꯅ ꯕꯣꯠ ꯄꯤꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯊꯝꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯋꯥꯗꯨꯅ ꯂꯥꯛꯂꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗ ꯊꯥ 11 ꯆꯨꯞꯅ ꯂꯥꯟꯒꯤ ꯆꯩꯅꯥ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯑꯃꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯀꯌꯥ ꯍꯧꯖꯤꯛ ꯅꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯗꯅ ꯅꯝꯐꯨꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯍꯥꯏꯕꯁꯤ ꯕꯣꯇꯔ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯨꯟꯅ ꯈꯪꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯅ ꯊꯥꯗꯣꯔꯛꯂꯤꯕ ꯃꯤꯔꯦꯞꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯂꯣꯟ ꯄꯣꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯜꯂꯒ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯀꯗꯕ ꯃꯤꯔꯦꯞꯇ ꯕꯣꯠ ꯄꯤꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯂꯩꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ